Kanglon Kaina Hidak Yonba Amasung wholesale gi dukan thingjinkhre. Kanglon Kaina Amasung Lengaktagi Lawpham Thokpa Ayaba Lawduna Hidak maming hapsilaga Yollamba. Retailer amaga madubu supply tawba wholesaler dukan ama Manipur Lengakna makoida piba drug license kakthatpaga loinana dukan hangba thingjinkhre. Manipur Lengaki Directorate of Health Services ke State Drug Licensing and Controlling Authority wariba N Remote Kumar mitay na kuyak piduna ngarang thokibo order amagi matungin na thonglolan kraba dukan sing adude BT Road Rup Mahal Tengda laiba MS SS Enterprises amasung Thoubal District ke Lilong Bazar da laiba MS SS Pharma sine order adugi matungin na SS Enterprises ke license number ase 35 WSI W 2014 36 WS IW 17X close J DIS 2014 ne masigi mapuna Pramesor Prasad Kauwe Rup Mahal Teng Imphal West agine Lilong Bazar da lariba SS Pharma sigi license number na 19/QP TVL/2019 20/QP BPL/2019 10X close F DHS 2019 ne masigi proprietor na Kavir Ahmad Shah Lilong Ushoipokpi Thoubal District agine Rup Mahal Teng talaiba SS Enterprises na wholesaler ni aduga Lilong Bazar da laiba SS Pharmacy asina retailer ni haire order aduda palliba wafam de department na kaya DSR Rabe Prazol amasung Dompiridon ge composition oiba unauthorized drug ka mari lainana thizinbagi matangda phanglakpagi matungina hairiba wholesaler amasung retailer dukan ani ase the Drugs and Cosmetic Rules 1945 ki Rule 66 Clause 1 gi matungina makoida piba drug license adu suspend tawbaga loina na dukan sing adu khudaktage thingjinkhre haina palle amarom da laingaki health department taki phangba pawa man hai hidak sing ase kaya pharma hai riba company asina saba natte makoina yonbagi thabak tawbane atopa mafam amada hidak sing adu saraga marketing gi thabak ase makoina tawba yanaba trade name da makoigi maming haban bagi mawong ne loina na makoina market tawnaba honaba ne adubu Kanglon gi matungin hidak ama mafam asida market tawgi hairabade Pharma du state asida register tawba tangai fade loina na health department ki state drug licensing and controlling authority dage market authorization lawgudabane loina na mapanda hidak sariba company adugi pothok sing adu mawong sumna saribra haibana chingba adu Manipur Lengake health department ki mari lainaba singda pisilaba matungda ayaba lawraga thabak sing adu sathagadabane adubu madugi lakhotpam thokpa thabak thoram sing adu amata tawramdaba thengnabadage dukan sing adu thingba oigani haike hidak sing adu Punjab ke Mohali da laiba company amata sarga kaya DSR haiba minga loina na kaya pharma haiba minga si than khibane haujik mapan gi pharma du ge akupa marol khangdok na bahona re loina na state drug control authority gi maikai da ge Punjab ke drug control authority ka pau phauna raga aseng ba ma khangdok na bahona ri hai ke kaya pharma haiba se haujik phau ba da thengna ba laite makoina kaithel da yon khiba hidak sing adu khomgalak na ba khangan khiba lai khre masida natana Hidak kaya Imphal gi mafam kaya da leiriba amasung Thangal Bazar haina thaba hidak kaya thorogliba sing asige matangda thijinana bohona ri haina paw asina makha tare aroibada tabiriba pumnamak po thagachare